ngasi phongkhiba tungan tungan ba manipuri si phongsing amasung thokhiba thawdowa thoksingdagi maruoibi I pausing khongasaraga manipur top channel gi mekedi gi myamda thamjaram ge ahan bada social media da thaganarakpa yamna thajaninga oiriba paung tang myamda thamjaram ge imphal turel mapan konuma mapara asibaksang ama taw tharakli haba phutonga loinana social media singda thaganarakli makasa tharak boina hauji Russia amasum Ukraine ani gi marakta thokliba conflicts gi matangna myamda update pijaramge myam yeng taminasi Russia na Ukraine gi Mariupol city mapung fana control tawba ngamle lakthokre Russia na Ukraine gi port city odiba Mariupol mapung fana control tawba ngamle lakthokhibaga loinana Azovstal steel plant lariba Ukraine gi defending fighters sing surrender tawre haina Russia gi officials sing phongdokli hawkiba thakya gi matamashida Ukraine gi lanmi singadu Azovstal steel plant gi asoba complex adu da lairakhibaga loinana Russian city adu buma pungfana control tawnaba honabada athingba piribani amasum irai numita evacuation satakhiba adu lan asida khoaidigi mang takningai oiba mong amada sistawduna lakhiba adu loshinkhre haujuk Mariupol si mapungfana mang takgi phibam amada lairi city asigi steel plant adu mapungfana laboratory Ukraine gilanmi songa kuntra ka mathoina side adu thadok tuna sakre haina Russian defense ministry gi mekedi gi phongdorakli Ukraine gilanmi singna lot tuna leramba underground facility sing Russian armed force na mapungfana control tawre haina su statement amana hairi marasida Ukraine gi president Volodymyr Zelensky di side adu da lerakhiba Ukraine gi defenders sing adu mapam adu thadok tuna satnana ba permission pikre ngasidi aikhoi gi thauna pharaba nupa masa sing adu mapam adu dagi tholaklaga makhoi gi punsi kanjanaba military command gi clear signal ama pire haina su president Volodymyr Zelensky na Ukraine gi television channel phongdokhiba lekhrabani hawkiba sayol kya gi matamasi Azovstal side asi mapung fana question duna thamlakhibani Russian force na mapamaduda humanitarians ki aid pi na basangmada athingo pi duna lakhibaga loinana war plane sing thajilaga mapamaduda bomb thadakhibani Azovstal steel plant da lehoriba defenders sing adu khulai thadoknaba wapam takshinduna lakhibani plan adu da thokpa yadana larakhiba nupi angang amadi ahal oiraba miye kya yauri saliba tha asiga angan basrakta UN amadi Red Cross na coordinate tawraga makhoi sing adu evacuate tawu ngamkhibani adubu Ukraine gi defenders sing adu surrender tawu haiba yakhidabadigi strategic port city adu mapung fana control tawu ngamkhidabani hairi Ukraine gi miyanasu Azovstal gi defenders sing adu national hero oina lakthoklibani makoina Russian gi lanmi sing na city adu landarakpa matamda akanba thingba piduna lanthingnakhibani Azovstal steel plant manungda sanglaga lairakhiba Ukraine gi defenders sing adugi manungda Marines, National Guards, Border Guard, Police amadi Territorial Defense Unit sing yauri sarathana chinjak amadi ising laisilaktabadigi makhoi sing adu thokibani hawkiba sayol kya gi matamasida makhoina underground bunker aduda numit tha masu udana lairakibani square mile mari park sauba complex asi tunnel kya ama laibaga loinana nuclear war hingnabigi damakta design tawraga sabani aso apan nanglaba Ukraine gi lanmi sing adu Russia gi bus amadi ambulance ta honduna pukre Russia na di Ukraine gi fighter lisingani ga samri ga kontraga mapan steel work plan adu dagi surrender tawre haina lathokhi Russia na di Ukraine lanmi sing adu mapam kadaida thamlibagi haibadu mayek singna taktokhide adubu bus sing adu Russia na control toriba territory sing da thajinkre hairi Russian defense ministry na thadurakiba video amadari Ukraine gi khulai paidaba lanmi sing adu pareng sana lefenluga maming matha hangba sek taroga yengbagi sakta madusu utki amaramna Ukrainian officials sing na phongdokhibida nakal anina bandi sing thadoknaraga makhoi sing adu sinagani hairi bene hanesu pausna sumakhatana supalakli atopa paw amadana akhak arauna mari sire kahenba mawongi weather gi phiba matungla akan manungju akhak arauna Assam gi Dhubri district miyoi mari sire district disaster management authority na phongdokhibada hawkiba numit khrani gi manungda Bilasipara revenue circle gi miyoi ama Katuwa gaudagi miyoi ama akhak arau tarakpadagi siki ngang numidang wairam passenger ahum tongwa hi ama sapar manaki dervir irangna dun siki makhoi manungda sahi nifuga turuk surabi nupi ama thenaki amadi sahi mari surabi mofida khatunbu SDRF amadi
essential service ki rescue operation amada fangki adumainamak sai yankhaiga manga suraba miyoy amadi mari makhong thiba khangdan leiri district adugi mafam kyara sieliba turel singi imai hengalakle DDMA gi matungina district adugi khungang saniga marfuga mathudi isauna sukole haidi mahi marong hector lishing mariga samapan ga humdraga mariga point kuntra ga humdoisu ising thumjin grehana authority gi pauna so hairi hena paus na makhatarakli makasa tharak poina to paw mana Finland da gas supply sing kakthakre financial sanctions sing kana handanaba amadi Europeans energy climate sing na maki central bank ka yananaba pandamdi Russian president Vladimir Putin na mohaki lebak ki maru mapang oidaba lebak singi importer singna gas ki mamal ruble da pigadabani haina demand tokki masiga loinana Finland da piramba gas supply sing kakre hari Russians energy joins Gazprom na phungdokibada makoina yumlonaba Finland da supply sing thingkibasi makoina Finland gi state na salaiba energy company gas mudagi ruble da payment phangdabagini haki amasum Gazprom na English nganiga kunga matoi Finland natural gas cubic meter billion 1.49 supply toki moduleba adugi gas consumption gi saruk ahum thokpagi aniromni adubu maduda makoigi apunba energy sijinabagi satani pan khaktani Gasum na haikibada award pasinga do atai sourcing dagi logani Finland ga Estonia ga samnariba Baltic connector pipe line gi makoigi mapang oriba European Union's member Estonia dagi gas logani haidi Russia na Finland da gas supply sing kakhakiba si Finland NATO alliance ta yaunana bigi apply tokiba adugi asawba phungdokpani haina thajanari haina su paus na makhatana su palaklibani Lushilak poina to papang kutanga mayamda hapsaramge PM Scott Morrison Michael da Maitikre amasum Labour lusing be Antonis Albanese na PM oiragani haidi Australia da pangthokiba Michael Prime Minister Scott Morrison gi government maithi manangduna decade amasumna satharakpa conservative lengak lusingkre Labour lusing be Anthony Albanese na ruling coalition gi sit masing hena phangduna Prime Minister oiragani haidi Michael gi phallak thoklaba matungda Scott Morrison na phungdokibadi opposition lusing bamadi Prime Minister oigadoriba Anthony Albanese ka mak wari sanaki Michael da mai pakpa dugi damak mak na thakapa phungdoki haidi Masagi sai yankhaiga mari suraba outgoing lusing ba duna pankibada asoba party singda voter singna support tawkhibadagi Michael aduda maithi banangmani leba duna phibam hena phaduna mangjin thabu oigani haina panki magna maithi banangkiba dubu masana yajaraduna Labour Party na kum English nganiga tarag humdoidigi hauraga ahan boina sakti paigadori Scott Morrison gi conservative government ki muhuta Labour Party na lengak pairakpa matamda climate change nupi singi issue amadi anti corruption gi thorang hena paikhalakpa yai haina thajanari sitcha maga yankhai ga mathoi leiba parliament Labour Party na majority fangadaba khajik tangaire makhoina sit humdra ni thoi phanglaga Liberals National Coalition na sit yankhai ga ni thoi phangki hari hana paus na makhata na phungdorakli Amasum environment ki oiba issue sing na maram oiraga bot masing yamna phangkhibaga loinana climate ta focus toba independence sing amasum Green Party na asoba party ani degi sep sit sing munma ngangkhi haidi khwai degi nobo phalda Labour Party na primary vote sada 31.7 phangki hainsu pauksi na makhata na phungdorakli aduga hausi ko inadi mem paus matang sa lusinjarage amasum pathok sa gibra soki plan ki biyaros mem ngakpi gani amasum matam ge ba maroibi paus su mem da le palaitana update pijar ki hainasu channel sigi meki ki mem thamjari and thank you